LAC Paringda Lanmigi Shakti Hengathankhre Pangong lekta Anouba Langi Achouba Garising Fibam semduna laikhre Jammu Kashmir ge Ladakh ta India Military Forces ke tauba ngambagi chang adudagi ka hena hengathanduna yumlo nariba laibak China ga line of actual control gi lainariba mafam aduge Pangong lek manakta Anouba Langi khulai sing puba Achouba Garising Fibam semduna laikhre mafam aduda Langi plane sing taba yaba mafam semduna line of actual control की operation तौबा यानबगी फिबम दा सेमगली हाइरे मफम अदुदा सेमगलीबा लानगी प्लेन ताफम सिंग अदु हानादगी हेना शक्ति लैना थबक तौदुना मखोइगे पांदम अदु फंगनबगी दमक मागी खोंजेल अमदे कैपेसिटी हानादगी यामना हेना शक्ति लेरबा एयरक्राफ्ट ngakta सिजननबा सेम साबा लोइरे नोंगपोक थंगबा लदाख की सरुकता लेरिबा इसिंगी सरुक सिंग लानसिनदुना लाइन ऑफ एक्चुअल कंट्रोल दगे चपचाना मथौ पांगथोकपा ngamlagane मफम असिदा थमलिबा लैंडिंग क्राफ्ट एसोल सिंग असे Aquarius Shipyard Limited na saba aircraft ngaktani haina Goa dagi thadorok official oiba pawa man na phongdorok le Lanmigi Shakti hengaran ba made Langi Garising masing yamna deploy torok pa sigi mathakta line of actual control gi paringda atopa chawba ticket platform sing su mapung phana sembal oire hai riba platform sing ase India Army sing matik sana leiduna aruba thabak sing pangthok pangamna bagi damak sembane state asigi awang thangbang ngam khaida su yamlaba infantry soldier sing akaknaba changda mathau tawduna leire yamlaba lanmi sing asina makhalani gi high mobile vehicle sing sangsilakpada irai laina laksin bangambagi power adu leiribane ahan bakanglup asina infantry sing ngakthoknaba mobility system sing ne masi data advanced system limited na apikpa BLP mini ama mana sabane system asigi yamna yangna amadi khongjel thuna leng otpa ngamba migi target sing da thuna target tawba ngambagi power yawbana ngamkhai landuna changsilakpa infantry soldier sing irai laina ngakthokpa ngamba khulai oire infantry protected mobility vehicle ase langi khusu khulai matik chana pairaba lanmi sing puthok pusin tawbada sizinagane masina karigumba makhol amata thokhandana army patrol sing adu tongan ba mission sing da changduna offensive operation mai pak na changsinba ngamgane ani suba vehicle asina Infantry Mobility Protected Vehicle ne masina nongpok thangba Ladakh ta khongjel yangna yeknaba single lan kapnaba ngamba vehicle sing oigadoriba vehicle asigi top khudong chaba kharade lanmi singbu mafam amadagi amada thuna hongdok hongjin tawba ngamba amade yamna yangna yeknaba singda khuthanba ngamba khudong chaba su leigane vehicle ani magasi Tata Advanced System Limited na procure tawduna thadorokpane Anouba khulai sing asina India gi awang thangba ngamkhaida sangsingadoriba India lanmi singgi Morel da hena afaba pukning thawatpa ma oiribane India na changlak hanganu haikhiba China gi jahaz adu Sri Lanka gi hithangpam da thunglakre India na security gi nungnangba phongdoktuna changlak hanganu haikhiba China gi jahaz adu aroibada ngahan Sri Lanka gi hamban tota hithangpam da thunglakre hanadi Sri Lanka na su China da khongset adu yaithongnaba appeal tawkhibane adubu China gi jahaz adu da India na awaba pokliba du kari maram dagino madugi chawrakpa maram manga lei Wang 5 kauba jahaz adu karigumba Indiana ballistic missile sing changeng pangthoklabadi madu track tawba ngamba sensor sing pale Indiana Orissa samudra toraban dage sathoktuna leiba Abdul Kalam Azad Island da missile sing test tawkhe jahaz adu India ge high tech capability sing adu sisinaduna China na India ge missile sing adu karigumba test tawrabadi madugi range amasung accuracy adu onba ngamnabagi phibam amada laikhigane jahaz adu replenishment ke hiram singidamak hithangpa maduda August 12 phauba makhatana laikhigane jahaz adu July 13 da China thadoklakibani amasung tha ama hena replenishment amata tawdana karigumba hithangpam amata da changdana holakibane hai riba jahaz aduna Indian Ocean da submarine operation sing khudong sahangadaba oceanic survey sing su pangthoklaba yai Chinese government ki survey jahaz Ji Yangyang Hong 03 na 2021 da Indian Ocean ge hai riba mafam adumakta da operate tawki amasung Sumatra ge nongsupta thiba humbagi pattern ama pangthokhe Colombo na Chinese nuclear power submarine amabu makoigi hithangpham singi manung dage amada thunglana ba 2014 da ayaba pikhibagi matung India ga Sri Lanka ga lainaba mari sokankhe handaki matang asida jahaz aduna madugi automatic identification system AIS switch on da thamgadabani amasung scientific research pangthokpasu yahalloi haina Sri Lanka na haikhe hamban tota hithangpam adu Chinese company amana paidabasu operation gi hiram sing de Sri Lanka Ports Authority na pai haina authority adu na haikhe hithangpam adu ge development tawna bagi damak laukiba loan sing adu
Sri Lanka na China da mugan na singbang ngamdabadagi China Merchant Port Holdings ta sahi marfudraga mapan list tawkiba Hamban tota port adugi matang da India na hena nungnang bapokle madu military gi hiram sing da sizinakiba yai haina itat tatana akiba pokle ngamkhai gi matang da India ga mungna riba China se Sri Lanka gi infrastructure da investment thadabada maruoiba creditor amane adumoy namak India su Sri Lanka gi economic crisis matamda makhoi gi mathau taba supply lifeline oike Aung San Suu Kyi sahi taruk phadok pi khre Myanmar da mafam lokthokraba democratic leader Aung San Suu Kyi bu military sarkar na control tawba court amana corruption case ka mari leinana makha tana sahi taruk jail da thamnaba rai ta khre hai re aroi bada tabiri bapum namak pu thagat chare